Kuki lalong khanui thot khona sabak faklakli ukrul district da handak thoki banongmai kamna bagi thodok sing kuki lalauba singi su makha samthaba yanaba ningthina lalong yatlaga chatharakpani haina naga gi youth singi oiba luf khanui thot khona maral sirakli luba sigi maikai degi thadorokpa cherol aman hai ngasi ringui khulda chatharakhiba attack kuki CSO working committee na condemn tawraktuna thodo adu NACN GPRN na thoganbani haina maral siraduna combing operation tawbina ba appeal tawrakhi Hariba wafam ase Kukising attack thoram laga hankhraga victim saduna wangang laga su makha tana hinganaba chatharak palalong ni India lainga ka Kuki militant singa sugi wari sanaba makha chathakhiba ga National Highway 202 da nongmai kablak padgi lambi adubu thengjinduna thamki thodo aduna lambi asi makhoina control tawi haiba ullaga Delhi da sugi wari sanaba nungaina basin bani makhoigi pandam asi mai pakpana te human rights violate thobani ringway da ngasi nongmai kapnariba si anirak subani mamang dasu April 19 da khulai matik chana paiba Kuki militant singna attack tawraktuna Naga village guard mari sohan khrabani asumna ngasi ayu angan badasu amuk nandarakuna nongmai kapnabagi thodok thokhibani thodo ase hek thokpaga Kuki CSO na tholakhiba press statement ta Kuki village volunteer na khud handuna kapi amasung makhoigi miyoi amatam thina so I haiba wafam pak sana sandoraktuna makhoina victim oibagi wari sagalaki Kuki singna India lenga amasung security force sing da combing operation chathana bahairakpa wafam ase Lang thakpani April 19 da operation chathaduna Kuki gi bunker taruk thugai khibagi pung khara leiraga chap manaba mafamdagi nongmai kaplaktuna chia hangam wungsung nongmaina pankhibani HOURE hills ta April 19 da Naga village guard ta attack chatharakhi May 2 da Delhi da sugi wari saringai National Highway 202 da nongmai kapsilakhi aduga ngasi May 4 da ringoi da amu attack torakpa si Naga sing da atamnana khatnaba hauraga Naga na khud halakpada security da taklaga operation chatha hanaba paikhalakpa thorangni Kuki ga India ga lenga ki chathariba su agreement asi peace agreement nate narco terrorist sing mungak senaba center na sponsor tawba agreement ni chatharakhi ba attack khudimak Delhi da sugi wari saba nungaina balalong ni haina cherol aduna makhatari wafam asimak tangkhul nagalong gi maikai degi so phongdorakli ngarang army na combing operation taramlaga ngasi Kuki na attack torakpa matam chanaba oiroi Kuki sing maikai da Indian army na leplaga lamdam segi yellow furup sing namthanaba silabra haibasi achobu wahang oire haina TNL gi maikai degi phongdorakli Nagaland Joint Christian Forum na ceasefire LOTKHRE tangkhul amasung Kuki ani gi marakta Nagaland Joint Christian Forum na ceasefire LOTKHRE Nakalani magna santi gi wari saduna solution purakna bahonasi haina forum asina appeal tawri May 5 tagi horaga 5 July 2026 fawa nongmai kapa lepinaba forum asina appeal tawkhre Aikhoi Kuki da phongna adum haye madudi aikhoi Kuki da lan tawroi nakhoina su aikhoi da lakanu adubu aikhoi gi mi soklakpa matamdadi aikhoi tumina yengduna leiroi Chairman Jalayarong United Front JUF Kumja 2024 da actor Vijay na semkiba TV ke na Tamil Nadu da chawna mai pakre Kumja 2024 ki February da actor politician Vijay na semkiba Tamil Naga Battery Kazagam TBK na Tamil Nadu Assembly mikhala chawna mai pakpangam kre policy iba miku fawbada ECI na piba data gi matu ina Tamil Nadu gi shed chani ga kunthra ga mari gi manungda TBK na shed chamaga tarukta mai pakre amasung amada mangjal thana chali lengak pairama DMK seat 58 kabangam ki amasung amada mangjal thana chali AIDMK na seat 93 mai pakpangam ki Cheraksida TBK gi Miref BS Babu na Tamil Nadu gi Chief Minister amasung DMK gi Supremo MK Stalin bu DMK gi stronghold oriba Kolchur da mai thiba pi basina Tamil Nadu gi politics ta chawna ahongba lakpaki chapchaba khudam ama oikhre TBK gi Chief Vijay na Miref oikhiba Perambur amasung Chirun Chiram Pali is AC animakta magna mai pakhi nauriba party asina Tamil Nadu gi urban area da chawna mai pakpangam lakhibasi na oriba voters singi pangal na oigani haina mai kaya dagi phongnoknarakhi actor politician Vijay na Kumja 2024 da ma ki party launch toba matam dagi hauna naha voters sing na ma pusogotuna lakhibani adubo hojik fawbagi oinadi TBK na majority mark oiriba seat masing chamaga taragani pan asi yoba ngamdribana maram oiraga kariguma vote masing thiba loiba fawbada majority phangba ngamdrabadi TBK na atopa regional party singa ko samnaduna laingak semnaba Honorakadauri actor Vijay di Tamil Nadu gi semi phangba yabagi khudong chaba laigadauri hari BJP amasung ECI na sit chamagi mathakta huran khre mamta Trinamool Congress ke office kaya akaya toithohan khre BJP na natte hari West Bengal Assembly Mikhal gi result ta BJP na yamna line majority phangba ngamduna chawna mai pakhibada Trinamool Congress lenga na pendaba phongdok laduna Mikhal asi BJP na ECI ga lotuna duna namfuda kakhibani haikre Trinamool Congress ke chiba masung West Bengal gi
CM Mamata Banerjeena Phongdokibada BJP amasung ECI na lautunaduna bot huranbagi thabak tawre haibasi opposition na hanadagi miyamda phongdoktuna lakrabani masigi chapchaba khudam oina ngasidi West Bengal dagi BJP amasung ECI na sit chamagi matakta hurankhre huranbasing asina mikhal maipakli haina lauribasi immoral oiba maipakpani Asengba maipakpa nate haiki mahangna makha taraduna Election Commission na Central Force singa khustamnaduna BJP gi yathang makhada West Bengal da bot huranbagi thabak tawkhre bot huranba natragadi West Bengal da BJP na maipaknabagi lambi leite adubu miyamgi damak Trinamool Congress na khongpham chena lepkhigani BJP bu KIDUNA chengadaba nate haiki nakala amaramda ngasi West Bengal gi tongan ba counting center da bot masing thiringaida Trinamool Congress ki office kaya amangata thokalamle thawdo se mikhal gi result ta BJP na chawna mangjal thana chatpa ukraba da thokibani Bairuipur Tufan Ganja Kuncha Vihar amadi Panihatin na chingba mafam da laiba Trinamool Congress ke office ta miyoy kaya changsalagtuna office asida lairamba potlam sing akaya tuiktuan ki social media da thagat narkiba video da amang da thoan ki ba miyoy sing ado BJP gi firal paiba uki adubu BJP gi maikai da gi di Trinamool Congress ke office sing amang da thokan lambasida party ki worker amada chena de haiba wafam phongdoraki Trinamool Congress ke office amang da thokan lambasida miyoy kaya na mikhal gi damak Central Force deploy toribasi atoba party sing bulakse laga BJP gi worker sing na maning makha tamhanna bra hangnarakhi West Bengal gi miyang gi banglan pumnamak thunganna ba honaragani Modi West Bengal da BJP na chawna maipakpa ngamlaktuna state asida BJP ga hanba lengak leiragani haibigi haraubagi pankhai leitraba Prime Minister Narendra Modi na West Bengal miyang gi chahi kaya dagi mangduna lakiba manglan pumnamak thunganna ba araiba pangal puthokuna honaragani haina phongdorakre mikhal asida BJP na maipakna bahona kiba worker pumnamak puthagatpa phongdokladuna West Bengal da BJP na chawna maipakpa ngamliba si party asigi worker singna ahing nungthil thidana wana hona kiba dugi mahaini State asigi miyamna BJP da thajaba thamlakliba si kaidangnungda thugairoi chamanaba miengda thabak tawduna double engine gi lengak leirabanina West Bengal bu amu hana chawkhatpagi lambida purakpa ngamlagani haibigi achawba thajaba leire BJP gi pau party khakta harauba natana West Bengal gi miyamna su state asida BJP gi lengak lakpa sida soidana harau nungaiba fawramgani Mamata Banerjee ki lengak leiringai matamda center na paikhalakadaba scheme kaya tawhandana thamlamba adu mathang manaw naina thubada paikhalagani Ayurman Bharat Yojana PM Sri School PM Matsoi Sampada Yojana PM Awas Yojana PM Fasal Bima Yojana Chai Shramik Prosahan Yojana amadi PM Biswakarma Yojana pumnamak paikhatuna awanba West Bengal ama soidana puraklagani hainasu Prime Minister Narendra Modi na phongdokre Mamata Banerjee na luchingba TMC maithiba piduna West Bengal da ahanba oina BJP lengak laklagani India BJP gi lengak leiba state amadi UT gi masing punna kungani thoisukre Khaurang na ngairamba India gi state mari da pangthokiba mikhal gi fallau thorakre Mamata Banerjee na luchingba TMC maithiba piduna West Bengal da ahanba oina BJP lengak laklagani Assam da su BJP na maipakpa ngamkre Tamil Nadu dana TBK Kerala dana Congress na luchingba UDF amadi Podichuri dana NRC na chawna maipakre mikhal asida political Party khudingmakna aroi bithaduna mikhal maipakna bahonaki leibak miyamna khwaidagi miing chawna thamkiba asi West Bengal gi mikhal asini mikhal asida BJP na punna seat chanigani pan phangki matam sangna chief minister oirakhrabi Mamata Banerjee gi party TMC mikhal asida sumna gi seat humphudaraga mapan khak maipakpa ngamki loinina left party na seat ani Congress na seat ani aduga other na seat ani Fangmangam ki West Bengal ya punbagi assembly gi seat asi chaniga marfutaraga marini masigi manungda seat chaniga marfutaraga humdoi da mikhal thingnaki bani punna seat chaniga marfutaraga mari leiba sigi manungda seat chamaga taraga nipan fangbangam ba political party aduna majority oiduna lengak semduna lakhibani nakala maramdana Assam gi mikhal asida su BJP lenga amu hana lakpa ngamgadra haina achauba wahang kaya lakhibani adubu handaki oina su Hemanta Biswana luchingba state asida su BJP na seat chamaga ni fangduna chawna maipakpa ngamkhibani Mikhal asida Congress na seat kungamathoi AIUDF na seat ani aduga other na seat ama fangduna maipakna ki Assam gi apunba assembly gi seat chamaga kuntaruk asigi manungda seat humpuga mari fangba party aduna majority oiduna lakhibani Mikhal asida Assam gi oinadi BJP na punna seat chamaga ani da maipakpa ngamlaba maramna state asida BJP gi lenga amuhna laklagani Tamil Nadu gi Mikhal asida na Tamil ga battery Kas Hagam TV ke na punna seat chamaga taret fangduna chawna maipakpa ngamkre mikhal asida state asigi ariba political party ama oriba DMK na punna seat yangkai humdoi fangki amadi ADMK na punna seat humputaraga ni thoi fangduna maipakhi Tamil Nadu ga punma seat chaniga kuntraga mari asigi manungda majority ga punma seat masing asi chamaga nifuga nipan ni maram aduna Tamil Nadu gi oina di lengak sembada alliance oina semdaba yararoi
Kerala Mikhal asida United Democratic Front UDF na seat 102 fangduna chauna mai pakpa ngamkhre Mikhal asida LDF na seat 35 amadi BJP na seat 3 fangduna mai pakpa ngamki state asigi oina punna assembly seat 104 leiba asigi manungda majority gi seat masing asi 63 ni maram aduna Kerala UDF na punna seat 102 fangduna chauna mai paklaba maramna UDF na adumak atopa political party gi mateng yauduna lengak semlagani nakal amarom dana Puducherry gi Mikhal asida NRC na seat 19 fangduna chauna mai pakre Mikhal asida Congress na seat 3 TVK na seat 3 amadi Other na seat 3 fangduna mai paknaki UT oriba Puducherry gi apunba assembly gi seat asi kuntra ni seat kuntra asigi manungda lengak semba ngamnabagi majority gi seat masing asi punna 13 ni maramadu na Mikhal asida NRC na seat 19 fangduna mai pakpa ngamki ba maramna Puducherry gi NRC na atopa political party gi mateng yaudana adumak lengak semlagani AR kalam mapan thajin khrabasu ukrul da kamna balefan bangamdri kamna bada tangkhul manga Kuki amasok le ukrul district ta Naga amasung Kuki gi marakta thokliba ungkhanna bagi irang laksinaba lengang na samra first ki kalam mapan thajin khre hairabasu ngasi fawba leptana nongmai kamnari ngasi ayu angan badagi horaga numidang athengba fawba thokiba nongmai kamna bagi thodokta Naga village guard manga aduga Kuki gi volunteer ama tamthina sokle atopa sokpa kaya amasu yaromgani haibagi thajaba leiri press na phangba paw magi matung ina ngasi ayu angan ba pung mari tarakpa adwai dagi horaga ukrul district ki Somdal police station na konba Ringway Hill range ta nongmai kamna bagi thogdo adu thokibani thogdo aduga mari lainana maikai animak tagi amana amabu maral sinaraktuna nongmai adu kanana kamdau na horaga kamna khibano haiba khangba ngamdri thogdo aduga mari lainana Ringway village protection committee RBPC na phongdorokpagi matung ina ngasi ayupung mariga minute ni rom chatpa adwaida HOURE amasung Hamsan khulgi akoibada Naga village guard sing na khul ngaklingai Suspension of operation su chanariba Kuki khulai paiba singna khangawdana attack chotharakpadagi thogdo adu thokibani haidi nongmai kamna bagi thogdo adu da soklaba Naga village guard ki miyoi manga adudi Themjan Tasar Hortam Ramba Chinawya Fale Thoraingam Layaram amasung Sarai Ranta kawi hari ngasi kuthongnariba mafam adugi akoibada laiba Kukising na bangkar sajinduna lairaga tatana attack asi chatharakpani maram asina mari lainaba singna khudakta yengsilu haina RBPC na appeal tawragli nakalamaramda thogdo ase Asian Eastern Flank ki cadre singna horakpadagi thokibani haina Kuki CSO working committee na phongdoragli committee sina phongdorakpagi matung ina thogdo ase ngasi ayupung ahum tarakba dwaida tangkhul khulai paiba singna Kuki khul oriba Kampa Hill range ta changsil naba honarakpadagi thokibani nongmai kamna bagi thogdo aduda Kuki village volunteer ama yamna thina soki hari makha thana sikuma thogdoksing asi thoktanaba security na hariba mafam aduda paksana combing operation tawbiu haina appeal tawrakli angang mari amasung makhoi gi mama hatpagi accuse KAPTUNA HATKHRE Uttar Pradesh ki Ambedkar Nagar da angang mari amasung makhoi gi mama hatpagi accuse hatpagi maral siriba miyoi amang asing thokaba numita police ka khutthongnaba amada KAPTUNA HATKHRE thogdo aduda policeman anishu soki numit nini gi mamangda district aduda ki tujung thoan ki batam thiba miya sing aduda amir hariba miyoi asi maroiba chingnaba miyoi aduni miya sing adu lan thumgi mihobana maroiba maramni haina chingnei khuthongnaba adu nongmai jinga ningthokaba gi marak ki numidangda thokibani haina Ambedkar Nagar SP Prachi Singhana haiki Amirna district adu thadok tuna chen kinaba honare haibigi kaknaba paw amagi matung police na mahak hena kana thirakibani mangonda surrender tawnaba khangan ki adubu mahakna nongmai kaplaki khud handuna kapada accuse adu aruba fibam da soki thogdo adu da policeman anishu soki haina SP aduna paw mising da haiki miyoi manga hatpagi paw aduna ahan bada investigator singbu chamam nahan ki me anida angang mari gi hakchang sing adu fangkiba matamda thabak adu da ma adu su yoram bi yai haina ahan bal chingnaki adu moinamang nupi adu gi hakchang adu su drain amada kona thengnakibadagi mahak su mihatpa adugi victim amani haibasi khangnaki akanba thijinba amasung technical surveillance na police bu amir thibang amankibani haina SP aduna haiki amir na nupi adu luhongba pamki madugi mathakta mangna nupi adugi maran mathum adusu munba pamki magi aningba adu pangthokpada khudong charaktabadagi mahakna imungi miyoi pumnamak adu hatkibani haina official aduna haiki law and order ngak tuna thamnaba khuthongna khiba adugi matung mafam aduda yamlaba police ngak senduna thamkhre